guys, welcome to my video. Ngasidi ako'y maaga isanupiga o na mubang tawre. So mayamna video siya yang ba nungalabadi lahat ay subscribe to sa video mo matunga su mga nungay ba video yo yang taga sarake mayam sida lu sindrage. Bye bye. Hi ma'am. Ngasiꯒꯤ ꯃꯊꯦꯜꯁꯤꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯉꯥꯒ ꯌꯦꯔꯨꯝꯒ ꯄꯨꯂꯞ ꯊꯣꯡꯖꯟꯕ ꯉꯥꯒ ꯌꯦꯔꯨꯝꯒ ꯍꯧꯖꯤꯛ ꯊꯣꯡꯖꯔꯦ ꯇꯨ ꯌꯦꯔꯨꯝꯁꯤꯗ ꯂꯩꯖꯔꯦ ꯉꯥ ꯃꯇꯨꯝ ꯑꯗ ꯁꯣꯝꯗ ꯏꯔꯣꯝꯕ ꯑꯃꯒ ꯂꯩꯔꯦ ꯑꯗ ꯁꯣꯝꯗꯅ ꯕꯣꯔꯥ ꯑꯃ ꯂꯩꯖꯔꯦ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯊꯥꯒꯠꯄ ꯉꯝꯖꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯅꯥꯇꯩ ꯑꯃ ꯆꯥꯗꯕꯗꯒꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯊꯥꯒꯠꯄ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯌꯣ ꯑꯗꯣ ꯑꯗꯨꯒ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯀꯥꯟꯗ ꯅꯨꯡꯉꯥꯏꯔꯗꯤꯀꯣ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯝꯃꯣ ꯂꯥꯏꯛꯁꯨ ꯇꯧꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯃꯊꯦꯜꯗꯣ ꯀꯩꯅꯣ ꯀꯃꯦꯟꯗ ꯁꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯀꯩꯅꯣꯁꯦ ꯏꯆꯤꯜ ꯏꯅꯥꯎꯗ ꯍꯥꯟꯅ ꯑꯝꯇ ꯏꯟꯒꯦ ꯀꯨꯏꯔꯦ ꯏꯆꯤꯜ ꯏꯅꯥꯎꯗ ꯏꯟꯗꯕ ꯑꯗꯨꯅꯤ ꯑꯗꯣ ꯉꯥ ꯃꯇꯨꯝꯁꯦ ꯑꯝꯇ ꯍꯥꯞꯆꯒꯦꯀꯣ ꯉꯥ ꯃꯆꯦꯠ ꯑꯃ ꯍꯥꯞꯆꯒꯦ ꯃꯍꯤꯗꯤ ꯇꯣꯠꯇꯕ ꯑꯗꯒꯤ ꯌꯥꯔꯦ ꯂꯣꯏ ꯍꯥꯞꯆꯤꯜꯂꯛꯀꯅꯨ ꯌꯥꯔꯦ ꯍꯥꯞꯆꯔꯦ ꯑꯩꯁꯨ ꯉꯥ ꯃꯇꯨꯝ ꯍꯥꯞꯄꯦ ꯉꯥ ꯏꯔꯣꯝꯕ ꯃꯇꯨꯝ ꯍꯥꯞꯄꯦ ꯕꯣꯔꯥ ꯃꯆꯦꯠ ꯑꯃꯒ ꯍꯥꯞꯆꯒꯦ ꯌꯦꯔꯨꯝ ꯍꯥꯞꯄꯦ ꯕꯣꯔꯥ ꯍꯥꯞꯄꯦ ꯁꯤꯗꯤ ꯃꯌꯥꯝ ꯏꯜꯂꯒꯦ ꯁꯦ ꯃꯌꯥꯝ ꯆꯥꯕ ꯍꯧꯁꯤꯔꯥ ꯉꯥꯒ ꯌꯦꯔꯨꯝꯒ ꯃꯤꯛꯁꯅꯦ ꯊꯣꯡꯉꯤꯁꯦ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯅꯦꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯊꯣꯡꯕꯅꯦ ꯉꯥ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯌꯦꯔꯨꯝꯅꯤꯀꯣ ꯏꯆꯥꯅꯨꯄꯥ ꯂꯩꯇꯕꯗꯒꯤ ꯄꯥꯟ ꯏꯔꯣꯝꯕ ꯑꯃꯨꯛ ꯇꯣꯠꯂꯦ ꯑꯣꯜꯂꯝꯃꯦ ꯀꯥꯔꯣꯡꯁꯨ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯅꯦꯗꯤ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕ ꯐꯖꯅ ꯍꯩꯔꯦ